Hello guys, mayam ngasidi thawal anauba amamuk akhoi puna le ado mafamdi wayang kumangi lairoba manakini ado yeminarsi puna thagabi ai thaga charake ado ai samaksu chongba yawe ado thabandi pamjarubi chongbani phajabagi adugi adagi natte ado puna yeminaraga khaminarsi mayam adudi thabanda meng changminarsi Hãy subscribe cho kênh Ghiền Mì Gõ để không bỏ lỡ
Hãy subscribe cho kênh Ghiền Mì Gõ để không bỏ lỡ